ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯁꯦꯝꯕꯥꯡꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯥꯏꯕꯪ ꯃꯤꯅ ꯌꯨꯝ ꯀꯩ ꯂꯤꯡꯗꯨꯅ ꯂꯧꯎ ꯁꯤꯡꯎꯕ ꯍꯧꯔꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃ ꯃꯄꯥꯡꯒꯜ ꯁꯣꯟꯈ꯭ꯔꯕ ꯎꯃꯪꯗ ꯂꯩꯕ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯅ ꯏꯐꯤꯡ ꯐꯤꯡꯅ ꯏꯄꯥ ꯄꯥꯈꯠꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯛꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯌꯨꯝ ꯁꯅꯥ ꯁꯪꯒꯥꯏꯗ ꯃꯥꯡꯒꯣꯜ ꯂꯥꯏꯈꯟꯒꯤ ꯐꯝꯃꯦꯟꯒꯤ ꯅꯥꯛꯊꯗ ꯐꯩꯔꯥꯗ ꯇꯣꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯁꯣꯟꯕꯗꯒꯤ ꯁꯣꯟꯕ ꯅꯈꯣꯏꯅꯤ, ꯀꯟꯕꯗꯒꯤ ꯀꯟꯕꯁꯨ ꯅꯈꯣꯏꯅꯤ, ꯁꯤꯡꯕꯗꯒꯤ ꯁꯤꯡꯕꯁꯨ ꯅꯈꯣꯏꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯧꯁꯤꯡꯇꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯆꯪꯖꯐꯝ ꯈꯔ ꯄꯤꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯏꯔꯝ ꯎꯃꯪꯗ ꯂꯪꯖꯥ, ꯀ꯭ꯋꯥꯛ, ꯎꯃꯥꯏꯕꯤ, ꯈꯨꯅꯨ ꯈꯔꯪꯅꯆꯤꯡꯕ ꯎꯆꯦꯛ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯁꯤꯡꯅ ꯏꯍꯨꯝ ꯄꯣꯟꯖꯦꯟ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡꯁꯨ ꯃꯈꯣꯏꯅ ꯍꯥꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯠꯀꯗꯧꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯩꯈꯣꯏ ꯂꯣꯠꯐꯝ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ꯫ ꯅꯈꯣꯏꯗꯤ ꯄꯨꯝꯅꯃꯛꯄꯨ ꯉꯝꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅ ꯍꯤꯡꯕꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯅꯔꯧ ꯅꯁꯤꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡꯗ ꯇꯥꯕ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤ, ꯅꯈꯣꯏꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯅꯤ, ꯑꯁꯣꯟꯕ ꯃꯁꯦꯜ ꯉꯥꯛꯇꯅꯤ, ꯅꯇꯦꯡ ꯏꯇꯦꯡ ꯄꯥꯡꯅꯁꯤ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ"꯫ ꯎꯃꯪꯒꯤ ꯎꯆꯦꯛ ꯃꯇꯩ ꯃꯅꯥꯎꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇꯥꯏꯕꯪ ꯃꯤꯅ ꯎꯆꯦꯛ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯅꯨꯡꯁꯤꯗ ꯅꯍꯨꯝ ꯄꯣꯟꯖꯦꯟ ꯁꯥꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯏꯔꯧ ꯏꯁꯤꯡꯗ ꯇꯥꯕ ꯇꯤꯟ ꯀꯥꯡ ꯐꯥꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯅ ꯄꯥꯟꯗꯨꯅ ꯐꯧꯒꯩ ꯆꯦꯡꯒꯩ ꯊꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯦ"꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯦꯝꯕꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯕꯅ ꯄꯟꯗꯣꯟ ꯂꯣꯝꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯇꯥꯏꯕꯪ ꯃꯤ ꯑꯊꯣꯏꯕ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯔꯦꯜ, ꯑꯩꯈꯣꯏꯕꯨ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ"꯫ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯃꯤꯅ ꯎꯃꯪꯒꯤ ꯎꯆꯦꯛ ꯑꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯕꯥꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯈꯤ꯫ ꯃꯈꯣꯏꯅꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯗ ꯌꯥꯎꯔꯛꯄ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯑꯇꯩ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯊꯣꯏꯕ ꯖꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯅ ꯅꯥꯄꯜ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤ ꯄꯤꯛꯈ꯭ꯔꯕ, ꯁꯣꯟꯈ꯭ꯔꯕ, ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯋꯥꯔꯤꯁꯤꯅ ꯎꯠꯂꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯑꯃꯁꯨ ꯄꯤꯔꯤ꯫ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯕꯨ ꯀꯟꯕꯤꯕꯅ ꯀꯟꯕꯤꯔꯤꯕ ꯃꯤꯗꯨꯒꯤ ꯑꯐꯕ ꯑꯣꯏ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃꯁꯨ ꯄꯤꯔꯤ꯫ ꯄꯤꯛꯂꯕꯁꯨ ꯂꯧꯁꯤꯡ ꯁꯤꯡꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯒ ꯊꯋꯥꯏ ꯑꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯅ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯠꯄꯤꯔꯣꯏꯗꯕꯅꯤ, ꯃꯈꯣꯏꯒꯤꯁꯨ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯁꯤꯡꯖꯪ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯁꯤꯡꯖꯟꯕ ꯆꯠꯂꯤ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯁꯤꯡꯖꯟꯕꯗ ꯃꯥꯒꯤ ꯁꯤꯡꯖꯪ ꯃꯈꯣꯛ ꯅꯥꯟꯊꯣꯛꯇꯨꯅ
ꯃꯅꯥꯛꯇ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯁꯤꯡꯖꯪ ꯑꯗꯨ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯗꯤ ꯀꯔꯝꯅ ꯃꯃꯥ ꯊꯥꯛꯀꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯖꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯥꯅ ꯀꯞꯄ ꯑꯗꯨꯗ ꯇꯨꯔꯦꯜ ꯃꯅꯨꯡꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯐꯥꯎꯒꯠꯂꯛꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥꯗꯨꯅ "ꯑꯩꯗꯤ ꯂꯥꯏꯔꯕ ꯁꯤꯡꯖꯟꯕ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ "ꯅꯪꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯑꯩꯅ ꯄꯨꯈꯠꯄꯤꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯃ ꯄꯨꯈꯠꯄꯤꯔꯛꯇꯨꯅ "ꯅꯪꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯃꯁꯤꯔꯥ" ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯅꯨꯄꯥ ꯑꯗꯨꯅ "ꯅꯠꯇꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯊꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯨꯄꯥꯒꯤ ꯁꯤꯡꯖꯪ ꯑꯃ ꯑꯃꯨꯛ ꯄꯨꯈꯠꯂꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯀꯣꯟꯕꯗꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯨꯈꯠꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯎꯠꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯤꯡꯖꯪꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯆꯦꯟꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯕꯣꯔ ꯄꯤꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯜꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯀꯔꯝꯅ ꯃꯈꯣꯏꯅ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯒ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯇꯨꯅ "ꯀꯔꯤ ꯇꯧꯔꯕꯒꯦ" ꯍꯥꯏꯅ ꯍꯪꯕꯗ ꯃꯥꯒꯤ ꯁꯤꯡꯖꯪ ꯇꯥꯈ꯭ꯔꯦ, ꯑꯃꯨꯛꯇ ꯈꯨꯟꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ "ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯅꯪꯗꯤ" ꯍꯥꯏꯅ ꯆꯩ ꯊꯥꯡꯂꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯤꯡꯖꯪ ꯑꯗꯨ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯆꯨꯝꯕ ꯆꯠꯇꯕ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯍꯧ ꯆꯥꯎꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯛꯂꯤ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯅꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯃꯝ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯗꯨꯅ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡ ꯀꯧꯔꯝꯃꯤ꯫ ꯃꯃꯤꯡꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯣꯟꯕꯤꯔꯛꯄ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗ ꯊꯣꯟꯕꯤꯕꯅꯤ꯫ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯍꯧ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯕꯨ ꯌꯥꯍꯧ ꯉꯟꯖꯔꯕꯁꯨ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯛꯇꯦꯟꯗ ꯐꯝꯗꯨꯅ ꯍꯤꯛ ꯃꯥꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤ ꯊꯣꯟꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡ ꯍꯥꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯊꯕꯛ ꯏꯟꯈꯥꯡꯗꯤ ꯌꯥꯝꯅ ꯇꯧꯖꯕ, ꯁꯤꯟꯐꯝ ꯈꯨꯗꯤꯡ ꯁꯠ ꯁꯠ ꯇꯧꯗꯨꯅ ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯝꯅ ꯍꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯕ ꯑꯁꯤꯅꯤ꯫ ꯌꯥꯍꯧ ꯊꯦꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯕꯅꯤ꯫ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡꯗꯤ ꯌꯥꯍꯧ ꯊꯦꯡꯖꯔꯕꯁꯨ ꯃꯊꯧ ꯃꯁꯛ ꯈꯪꯕꯅꯤꯅ ꯀꯔꯤꯃꯠꯇꯁꯨ ꯋꯥꯠꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤꯗꯤ ꯍꯤꯛ ꯑꯗꯨꯝ ꯃꯥꯗꯨꯅ ꯂꯩꯕꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯅꯪꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯪ ꯂꯩꯗꯨꯅ ꯅꯥꯏꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯣꯝꯄꯥꯛ ꯌꯥꯍꯧꯊꯦꯡꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕꯅꯤꯅ ꯂꯪ ꯅꯥꯏꯕ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤꯗꯤ ꯍꯤꯛ ꯃꯥꯔꯤꯉꯩꯗ ꯂꯪ ꯅꯥꯏꯕ ꯂꯣꯏꯔꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯪ ꯅꯥꯏꯕ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤꯅ
ꯑꯃꯈꯛ ꯅꯥꯏꯕꯗꯨ ꯈꯔꯨꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯇꯨꯅ ꯇꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂꯗꯨꯅ ꯇꯨ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯛꯃꯥꯕꯤꯅ ꯂꯪꯗꯨꯝ ꯑꯗꯨꯅ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯥꯗ ꯇꯧꯗꯨꯅ ꯃꯌꯥꯝ ꯅꯥꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯤꯡꯅꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯪꯐꯩ ꯆꯠꯂꯨꯒꯦ, ꯅꯪ ꯂꯪꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯕ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯂꯨꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯍꯤꯛ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯎꯆꯦꯛ ꯁꯥꯗꯨꯅ ꯄꯥꯏꯔꯛꯂꯦ ꯑꯗꯨꯒ ꯅꯋꯥ ꯆꯥꯎꯔꯥ ꯂꯪꯗꯨꯝ ꯆꯥꯎꯔꯥ ꯍꯥꯏꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯄꯣꯝꯕꯤ ꯍꯤꯛꯃꯥꯕꯤꯅ ꯂꯪꯗꯨꯝ ꯆꯥꯎ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯃꯥꯅ ꯅꯥꯏꯕ ꯂꯪꯗꯨꯝꯁꯤꯡ ꯍꯪꯂꯨꯕꯗ ꯂꯪꯗꯨꯝꯗꯤ ꯎꯆꯦꯛꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯕꯨ ꯃꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕꯤ ꯅꯨꯄꯤ ꯂꯧꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫